अंजू अमदी अंजलि हॉस्टेल अमदा पुन्ना थबक तौमिनबनी। अंजू नुपी मचा अमा ओइजरबसु मसमतेना कक्तुना नुपा मचा अमगुम लै। समना हारबदा अंजू तोम्बोइनी। अंजलिना अंजूदगी चही खरा हल्ले। अदुना अंजूबु अंजलिना मनाव अमगुम लोइनै। मखोय अनिगी लोइनरिबा मवोंदुदा अतोपा मिसिंगना मखोय अनिसी हानदगी याम लुना तिनरक्पा ओइना खल्ले। मखोयना हॉस्टेल दुदा लाकपा पंकोय कुइद्रिङैदा निङोल चाकौबगी सुटी थारमे। हॉस्टेल दुदा लैबा अंगांग खुदिंगमक मयुम मयुमदा हनखी। अंगांगसिंगसु हनख्रबनिना अंजू अमदी अंजलिसु मयुमदा हनख्रे। अंजलि मयुम हेक यौबगा अंजूदा फोन तौवे। अंजूसु फोनदु थुना पाइखलै। अंजूना हेलो अंजलिना युम यौरबा। अंजूना यौरे नहा ओरे। अंजलिना युम यौरगा यौरे हाक्टु कैगिनो फुरना। अंजू नोकफे तौरगा खुमलै। ऐसु तौरक्के तौरम्बने। अंजलिसु नोकलगा ओ अदुदा ऐना हांदोखिबै वानेबा नत्रो। अंजू नोंमता अंजलिदा इचे कौदे। अंजलिना हारिबा वहाइसिंदु नाथैरगा अंजलिदा अंजूना हंगलै। अंजूना नोयुमसे कायवाइदनो आई लाके। अंजलिना वाखंदा खंजै मसीगी अंगांसिना असुक यामना अहन सानिंगसे कैगिनो ऐंगोंदगा इचेगा कौदेने। अंजलिसु मागी लेफमदु अंजूदा ताक्लै। अंजू अमदी अंजलिगी लेफमसी यामना लापनाबदी ओइदे। किलोमीटर अमा मखाइमुकी चांगनी। फोन थमनाखी पंकुई कुइदना अंजू अंजलिगी युम थीदुना लाखी। असुमना नुमितो हराव हराव हौख्रे। मतम खरा मयुमदा लेनारबा मतुंगदा सुटी लोइदुना मखोय हॉस्टेलदा अमुक लाक्नरे। अंजलि लेसाबी अमा ओइबगी मागिसु खंगनजबा नुपा लै। अंजलिना मागी खंगनजबा नुपादुगा फोनदा वारी साबा मतमदा अंजू फुक फुक हगतुना हेक्ता चटखी। अंजूगी मवोंदु अंजलिदी थोइना खंजलुदे। मागा खंगनबा नुपादुगा वारी सानबदा अपनबा अयतपा ओइदनबा चथोकपनी खल्ले। मतम खरागी मतुंगदा इखंग खंगौदना याम थाजदबा वा अमा अंजूना अंजलिदा हाइरे। ऐ नंबु नुसिये। अंजलि याम ngakna साउनिंगबा अमागा लोइनना खुमलै। अंजलिना करिनो कईनो नंगना हाइदुबो अखोइसि नुपि ngakतने नंग अदुमाइना हाइगनो हराव हराव इचिन नागुम लेमिनसे करी वखल खंबदगी अदुमाइ हाइरेनो नंग नुपिनि हाइबसे कावरबो। अंजू माइथोंग मक्सिलगा नुपि इरा चेलगा अंजलिदा हाइरे। फरे ऐ सोइखरे ऐबु मेदामदा हाइदोकपियो ऐबु कंप्लेन थांगपियो ऐ हॉस्टेलदगी थोखरगे। मधु हाइरमलगा अंजू मिलुदगी सिंथरकलिबा पिरांग अदुबु थिंगबा ngamdana kapchaki। अंजलि मिनुंगसी लेतबि नुपिदि नते। तसेंगना महाक तोम्बोइगा अमुक्ता पुलक्तबगी हाइनि हाइरोय खंगदना वाहिसिंगदु अंजूदा हाइखिबन। अंजूगी मवोंदु उबदा अंजलि अमुक्सु नुंगाइरक्त्रे। अंजूबु अमुक थेमजिनबिखि। अंजलिना यारे तोसे कपनुसे कइदौबगी मेदामदा कंप्लेन तौदोइनो हानगी मतगुम हराव हराव लेमिनसे। अंजू करीमता खुमलक्त्रे। अंजलिसु अंजूबु फना कना थेमजै। अदुबु अंजूना करीमता ngang सक्तना तौदबदुदा उपाय लेत्रदुना अंजलि मागी फमुंगदा काखतलगा हिपख्रे। अंजूसु तुम्बा चंख्रे। अदुबु अंजलिदी तुम्बा याखिदे। वखल मवोन मवोन खनखी। मतम खरागी ममांगदा हौखिबसिंगदु निंगसिंगलै। माना मागी नुपादुगा वारी सानबदा अंजूना वादी ngang दना साउनिंगने येंखिबा
ꯃꯤꯠꯌꯦꯡꯗꯨꯒꯤ ꯃꯔꯝ ꯉꯁꯤꯇ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯇꯁꯦꯡꯅ ꯑꯟꯖꯂꯤ ꯃꯄꯨꯟꯁꯤꯗ ꯅꯨꯄꯥ ꯁꯥꯕꯤꯁꯤꯡꯒ ꯄꯨꯜꯂꯛꯇꯕꯅ ꯑꯟꯖꯨꯅ ꯑꯗꯨꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯕꯅꯤ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯟꯖꯂꯤ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯟꯖꯂꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯟꯖꯨꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀꯧꯅ ꯉꯥꯡꯅ ꯇꯧꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯖꯜꯂꯛꯂꯦ꯫ ꯅꯣꯡꯃ ꯌꯥꯝ ꯊꯥꯖꯗꯅ ꯑꯟꯖꯨ ꯌꯨ ꯊꯛꯂꯒ ꯏꯀꯥꯏ ꯏꯀꯤ ꯈꯪꯗꯕ ꯃꯈꯩ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥꯁꯤꯡ ꯑꯟꯖꯨꯗ ꯍꯥꯏꯈꯤ꯫ ꯑꯟꯖꯨꯒꯤ ꯀꯣꯆꯤ ꯊꯥꯡꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯑꯟꯖꯂꯤꯅ ꯈꯟꯈꯤ, ꯑꯁꯥꯎꯕ ꯃꯨꯛꯅꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ, ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯒ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯁꯦꯝꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯑꯁꯤ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤ꯫ ꯑꯟꯖꯂꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯌꯨ ꯊꯛꯂꯤꯅꯣ? ꯑꯟꯖꯨꯅ ꯑꯋꯥꯕ ꯋꯥꯈꯜꯁꯦ ꯀꯥꯎꯕ ꯉꯝꯅꯕꯅꯤ ꯑꯩꯅ ꯌꯨ ꯊꯛꯂꯤꯕ꯫ ꯑꯟꯖꯂꯤꯅ ꯍꯌꯦꯡꯈꯩꯗꯤ ꯊꯛꯀꯅꯨꯀꯣ꯫ ꯑꯟꯖꯨꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯌꯨ ꯊꯛꯂꯒ ꯅꯪꯅ ꯈꯥꯝꯂꯤꯕ? ꯑꯟꯖꯂꯤꯅ ꯌꯨ ꯊꯛꯄꯁꯤꯕꯨ ꯐꯕ꯭ꯔꯣ? ꯑꯟꯖꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯁꯨꯝ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯇꯟꯖꯥ ꯆꯥꯔꯨꯕꯗꯒꯤ ꯑꯟꯖꯂꯤꯅ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯟꯖꯨꯅ ꯊꯦꯡꯅꯕꯗꯒꯤ ꯁꯥꯎꯔꯗꯨꯅ ꯑꯁꯥꯎꯕꯗꯨ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯃꯈꯨꯠꯇꯨ ꯋꯥꯜꯗ ꯊꯤꯟꯖꯤꯟꯗꯨꯅ ꯑꯟꯖꯨ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯈꯥꯡꯈꯤ꯫ ꯑꯟꯖꯨꯒꯤ ꯑꯁꯣꯛꯄ ꯃꯈꯨꯠꯇꯨ ꯎꯕꯗ ꯑꯟꯖꯂꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ꯫ ꯑꯟꯖꯂꯤꯅ ꯑꯟꯖꯨꯕꯨ ꯁꯦꯝꯗꯣꯛꯀꯦ ꯈꯟꯖꯔꯝꯕ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯟꯖꯂꯤꯅ ꯑꯟꯖꯨꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯃꯝꯅꯗꯨꯅ ꯂꯩꯔꯤꯕ ꯑꯟꯖꯂꯤ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥꯗꯨꯒ ꯂꯣꯟꯅ ꯑꯟꯖꯨ ꯈꯪꯍꯟꯗꯅ ꯋꯥꯔꯤ ꯁꯥꯕꯗꯤ ꯇꯣꯛꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯟꯖꯨ ꯑꯃꯗꯤ ꯑꯟꯖꯂꯤꯒꯤ ꯃꯔꯛꯇ ꯈꯠꯅꯕ ꯁꯥꯎꯅꯕ ꯊꯣꯛꯈꯤ꯫ ꯈꯠꯅꯕ ꯈꯨꯗꯤꯡ ꯑꯟꯖꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯁꯥꯗ ꯃꯊꯟꯇ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯖꯩ꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯟꯖꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯈꯪꯉꯝꯗꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯑꯣꯝꯆꯥꯛꯅꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯊꯣꯛꯂꯛꯄ ꯇꯣꯏꯕꯗꯒꯤ ꯑꯟꯖꯂꯤꯅ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯈꯪꯅꯕ ꯅꯨꯄꯥ ꯊꯝꯂꯔꯣꯏ, ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅ ꯑꯟꯖꯨꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯅ ꯍꯥꯏꯕ ꯋꯥ ꯑꯃꯅ ꯇꯥꯟꯅꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯛꯈꯤ꯫ ꯑꯟꯖꯂꯤꯁꯨ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄ ꯄꯥꯏꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯑꯟꯖꯨꯒ ꯑꯟꯖꯂꯤꯒ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯕ ꯆꯠꯃꯤꯟꯅꯔꯤꯉꯩꯗ ꯅꯨꯄꯥꯗꯨꯒꯤ ꯐꯣꯟ ꯂꯥꯛꯏ꯫ ꯑꯟꯖꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯟꯖꯂꯤꯅ ꯄꯥꯏꯗ꯭ꯔꯦ ꯈꯪꯉꯗꯤ ꯀꯣꯛ ꯇꯣꯛꯂꯒꯦ ꯍꯥꯏꯗꯤ ꯁꯨꯝ ꯇꯧꯁꯤꯜꯂꯛꯑꯦ꯫ ꯑꯟꯖꯨꯅ ꯄꯥꯏꯈꯠꯂꯣ ꯑꯗꯨꯒ ꯅꯪ ꯆꯦꯜꯂꯦ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯌꯨ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯇꯧꯔꯛ ꯂꯩꯔꯅꯤ꯫ ꯑꯟꯖꯂꯤꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ? ꯅꯨꯄꯥꯗꯨꯅ ꯍꯜꯂꯣ ꯀꯩꯗꯧꯔꯤꯒꯦ? ꯑꯟꯖꯂꯤꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯕ ꯆꯠꯂꯤꯌꯦ꯫ ꯅꯨꯄꯥꯗꯨꯅ ꯀꯅꯥ ꯀꯅꯥ ꯆꯠꯂꯤꯕ? ꯑꯟꯖꯂꯤꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯅꯨꯄꯥꯒ꯫ ꯅꯨꯄꯥꯗꯨꯅ ꯌꯥꯝ ꯉꯛꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯍꯥ? ꯑꯟꯖꯂꯤꯅ ꯑꯩ ꯆꯦꯜꯂꯦ ꯂꯨꯍꯣꯡꯗꯧꯔꯦ, ꯄꯥꯎ ꯇꯥꯗ꯭ꯔꯤꯕꯅ? ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯍꯥꯏꯕ? ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯣ, ꯑꯣꯏꯗꯕ ꯉꯥꯡꯅꯨ꯫ ꯑꯟꯖꯂꯤꯅ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ, ꯑꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯑꯅꯨ꯫ ꯅꯨꯄꯥꯗꯨꯅ ꯑꯩ ꯊꯥꯖꯗꯦ, ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯟꯅꯒꯅꯨ꯫ ꯑꯟꯖꯂꯤꯅ ꯁꯥꯟꯅꯕ ꯅꯠꯇꯦ ꯑꯁꯦꯡꯕꯩꯅꯦ꯫ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯂꯝꯗ ꯆꯦꯜꯂꯤꯕ ꯅꯪꯗꯤ? ꯑꯟꯖꯂꯤꯅ ꯑꯟꯖꯨꯒꯤ ꯂꯝ ꯃꯃꯤꯡ ꯑꯗꯨ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯂꯒꯦ ꯍꯥꯏꯔꯒ ꯊꯝꯈ꯭ꯔꯦ꯫ ꯑꯟꯖꯂꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯟꯖꯨꯗꯤ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯌꯦꯡꯃꯤꯟꯅꯔꯒ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯕ ꯆꯪꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯟꯖꯂꯤꯗꯤ ꯋꯥꯈꯜ ꯆꯔꯥꯡꯅꯗꯨꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯑꯃ ꯀꯥꯏꯅꯔꯕꯁꯨ ꯃꯥꯒ ꯊꯃꯣꯏ ꯇꯤꯟꯅꯕ ꯑꯃ ꯊꯦꯡꯅꯔꯀꯥꯟꯗ ꯀꯥꯎꯊꯣꯛꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯨꯄꯥ ꯁꯥꯕꯤ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯄꯗ
वारमगदबदो खनखी अंजलि तसेंगना मागा खंगनरिबा नुपादु नुसिदबदि नत्ते अदुबो ऐगा काइनबा मतमदा अंजु की काइरबा थमोइदि कनाना थेमजिनबिगनी हाइनबा लೈ अनकपा उपादा उरिनी येनी हाइबदु वाखन खन्ना खन्ना अंजलि दुमथाख्रे मतम खरा हौख्रे अंजलि सु नुपादुना फोन तौरपा पाइद्रे फोन तोइना तौरपदगी अंजुना अंजलि दा हाइरे नंगी फोन नंबर से सिंदोक्लसे अंजलि सु इचम चमना होय सिंदोक्लसे नोंमा अंजलिना फमुंग लोइसिनबदा सिम अतेकपा अमा थेंगनकी सिम अदु यंगबदा मागी सिमदु ओइरमने अंजलि ngakna anjuda hangai simse karigi thudino anjuna phone tawtana bane nangi simda yawba number singdudi sida aina sindoklabane अंजलि ने यंगलुबदा असुक याम खबा नंबर सिंग अदु जेबांग अमदा लोइना सिंदोक्तुना लेरमले अंजलि ना नोकलगा थबक याम फैना अंजुना नोकलगा सी ओइरदि यतपिनिंगा लेद्रे वाई संगेदना मखोय अनि पुन्ना नोकमिनै असुमना फोन नंबर सु सिंदोक्रे नोंमा अंजलि ममागा मौपागा हॉस्टेल दा अंजलि उनबा लाई वालोत पाहितबा अंजलिना खंथाबा तौदना मौपा नुपादुदा हाइरे ऐगा लेमिनारिसना हाइरिबा मासु युम पालारोय नंगसु युम पालनु पुन्ना हिंमिनारसी हाय अदुना ऐसु युम पालारोय मागा हिंमिनारनी वही अदु ताबदा अंजलि की मौपादु फागी तौरिबोय खंदुना नोगलै असुमना ngaihak nokminaduna wari khara saraga अंजलि की मम्मागा मौपागासु मयुमदा हनख्रे मखोय चटखिबगा अंजलिना मौपादा हाइबा सिंगदु अंजुदा तमी अंजुना कदौ हारिनो इकाइद्रो अंजलिना इकाइ बिते इबानिदी इचिन इपवा ओइजरसु इमानबदौना लोइनजे मागी वारिसु एंगोंदा लोइना तमी खंगबो अंजुना अदु ओइरसु अंजलिना नोकलगा अदु ओइरसु हाइरदी वारी लोइरने असुमना नुमितुमसु हौख्रे नोंमा अंजलिना मयुमदा चटपदा मागा याम लुना तिनबा ममानबी अमना माबु तोंबोय अमगा खंगनै ताबदगी याम साउना nganglakhi ममानबीदुना नंगना खलिसिबु कइनो नंगना खलिबा वखलदो ओइबा यारोइदबनी हाइबसे नसाना खंबा ngamdabro मीना करि हाइनगनी नुपिसुना तोमदनी अंजलि ममानबीदुना थीना nganglabasु साउदे ममानबीदुना nganglibadu माबु फहनिंगबगिनी माबु नुसिबगिनी मीना nganगना हनिंगदबगिनी हाइबा मासु खंगी अदुबु ममानबीदुना nganglakpa khuding अंजुबु हेने हेना नुसिबे हेलखी अंजलि कन्फर्म तौफम खंगद्रे मयुमदा चटपदा नुसिरबी ममानबीदु उननी खनबदा अवाबो ओइ वालोत पाहितबगी हौनबी अंजलिना अंजुदा ऐ वा मा हाइबिगे नंग सारकनुको अंजुना कैवानो अंजलिना एखोइनिगी मरिसे ओइबे यारोय मयामना थीना ngangnani हाय अंजु खरा सावरपना कनाना करि हाइदोरिगे नुपादा युम पांड्रदि हिंबा यादब्रो अंजुना सावरपदगी कीरदुना अंजलि वा मखा ताबा ngamdre अदुबु मतोमता खंजे अंजलिना होइदा नोंबु नुसिनरबा वाखलबु मानरदि नुपि ngakta ओइरसु हिंमिनबा कैसु काइदेदा मतम मानदी कनाबुसु ngaiबिदे थांजिलुरिबा खोंथां हंदोकपसु ngamda अंजुगी खनबदा अंजलि याम वाजखि मैरिक्तगी मैजाउबी ओलई हाइदुनी अंजलि की इमुंग मनुंगसु मखोय अनिगी मरियसी खंगलखि अंजलिगा लेमिनबा अंगांग खरसु अंजुगा अंजलिगा की मरी खंगी अंजलि तौफम खंगदबना अंगांग सिंगदुदा मागी अवाबा वारी सिंग अदु लिजे अंगांग सिंगदुनसु वारी दु तारगा अंजलिबु थेमजिनबी अंजलि मयुम चटपा खुदिंग माना चटपदा यावनिंगबा अंगांग पुदुना चटले नोंमा अंगांग अमगा अंजलि मयुमदा लाकपदा मागी ममाना अंगांग दुदा याम नुंगाइतना वारी तौरखि ममादुना इबेमा नचेसे नुइनसु खरा हायो माना तौरिबसे तौगनु
ꯃꯆꯤꯟ ꯃꯅꯥꯎꯒꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯌꯨ꯫ ꯑꯉꯥꯡꯗꯨꯅ ꯍꯣꯏ ꯏꯃꯥ, ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯖꯜꯂꯨꯔꯅꯨ, ꯑꯩ ꯍꯣꯔꯦꯟ ꯏꯆꯦꯗ ꯐꯖꯅ ꯍꯥꯏꯔꯒꯦ꯫ ꯃꯃꯥꯅ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯨꯄꯤ ꯃꯇꯣꯝꯇꯒ ꯑꯣꯏꯔꯦ, ꯃꯕꯨꯡꯁꯤꯡꯅ ꯈꯪꯂꯛꯂꯗꯤ ꯏꯃꯥꯗꯤ ꯂꯣꯏꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥ, ꯏꯆꯦꯁꯨ ꯗꯗꯥ ꯍꯣꯏꯅ ꯈꯪꯂꯛꯂꯗꯤ ꯆꯩꯅꯤꯅ ꯌꯥꯝ ꯄꯥꯈꯠꯆꯕꯅꯤ, ꯑꯩ ꯍꯣꯔꯦꯟ ꯐꯖꯅ ꯍꯥꯏꯔꯒꯦ꯫ ꯃꯃꯥꯅ ꯍꯣꯏ ꯍꯣꯏ, ꯏꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯥꯒꯤ ꯈꯟꯕꯗ ꯏꯃꯥꯁꯦ ꯑꯍꯤꯡ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯑꯟꯖꯂꯤ ꯑꯉꯥꯡꯗꯨꯒ ꯍꯣꯁꯇꯦꯜꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯍꯣꯁꯇꯦꯜ ꯍꯦꯛ ꯌꯧꯕꯒ ꯑꯉꯥꯡꯗꯨꯅ ꯑꯟꯖꯨꯒ ꯑꯟꯖꯂꯤꯒꯗ ꯃꯃꯥꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡꯗꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗꯒꯤ ꯑꯟꯖꯨ ꯁꯥꯎꯅ ꯑꯟꯖꯂꯤꯗ ꯌꯦꯡꯂꯒ ꯑꯟꯖꯂꯤꯗ ꯍꯥꯏꯔꯛꯏ, ꯅꯌꯨꯝꯗꯣ ꯌꯥꯝ ꯆꯠꯅꯤꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯑꯟꯖꯂꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯑꯟꯖꯂꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ 5ꯒꯤ ꯃꯅꯨꯡꯗ ꯃꯇꯣꯝꯇ ꯌꯥꯎꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯅ ꯋꯥꯖꯕꯅꯤ꯫ ꯃꯃꯥꯅ ꯋꯥꯖꯕꯗꯨ ꯈꯜꯂꯨꯔꯒ ꯑꯟꯖꯂꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯀꯞꯆꯩ꯫ ꯑꯃꯨꯛꯁꯨ ꯑꯟꯖꯨꯅ ꯈꯪꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯩ꯫ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯑꯟꯖꯂꯤ ꯃꯔꯨꯞ ꯃꯇꯝ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯦ꯫ ꯑꯟꯖꯂꯤ ꯇꯁꯦꯡꯅ ꯃꯌꯨꯝꯗ ꯆꯠꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯆꯠꯂꯨꯔꯒ ꯑꯟꯖꯨꯅ ꯁꯥꯎꯒꯗꯕꯗꯣ ꯈꯟꯕꯗ, ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯟꯖꯂꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯅ ꯑꯟꯖꯂꯤꯗ, ꯕꯦꯝ, ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ꯫